ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯅꯦꯔꯦꯇꯔ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯥꯔꯤ ꯂꯤꯕ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯈꯣꯏꯗꯥꯕ ꯀꯧꯕ ꯋꯥꯔꯤ ꯂꯤꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯗꯥꯕꯅ ꯂꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯧꯁꯤꯡ ꯄꯨꯛꯀ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯩꯄꯨꯡ ꯑꯃꯗ ꯐꯝꯂꯒ ꯈꯣꯏꯗꯥꯕ ꯑꯗꯨ ꯑꯉꯥꯡ ꯈꯔꯗ ꯋꯥꯔꯤ ꯂꯤꯔꯤ꯫ "ꯕꯦꯃꯥ, ꯄꯤꯛꯇ꯭ꯔꯨ, ꯃꯈꯥꯗ ꯍꯌꯦꯡ ꯂꯤꯔꯒꯦ, ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯆꯪꯉꯁꯤ." "ꯌꯥꯔꯣꯏ ꯇꯝꯆꯥ." "ꯕꯦꯃꯥ, ꯅꯪꯗꯤ ꯉꯁꯥꯏꯈꯩ ꯑꯩꯅ ꯋꯥꯔꯤ ꯂꯤꯔꯤꯁꯤ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ?" "ꯑꯩꯗꯤ ꯉꯁꯥꯏ ꯇꯝꯆꯥꯅ ꯁꯪꯒꯣꯝꯒꯤ ꯋꯥꯔꯤ ꯂꯤꯕꯗꯣ ꯑꯗꯨ ꯈꯛꯇ ꯍꯧꯏꯅ." "ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯤꯖꯥꯠꯅꯤꯅꯦ ꯅꯪꯗꯤ꯫ ꯅꯇꯤꯟ ꯇꯥꯔꯤꯗꯣ ꯇꯩꯊꯣꯛꯎ, ꯑꯃꯣꯠꯄ ꯑꯉꯥꯡ ꯃꯥꯟꯗꯅꯕ." ꯑꯕꯦꯝꯃꯗꯨ ꯃꯆꯤꯟꯕꯥꯜ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯈꯣꯏꯗꯥꯕꯒꯤ ꯃꯈꯣꯡꯗ ꯅꯣꯝꯃꯤ꯫ "ꯇꯝꯆꯥ, ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯑꯣꯕ." ꯍꯣꯏ, ꯑꯗꯣ ꯅꯪꯒꯤ ꯐꯝꯐꯝꯗ ꯐꯝꯃꯨ꯫ ꯅꯥꯎꯆꯥ, ꯈꯣꯏꯃꯨ, ꯁꯅꯥ, ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯅ ꯐꯝꯃꯤꯁꯦ ꯑꯁꯨꯃꯥꯏꯅ ꯐꯝꯃꯨ꯫ ꯈꯣꯏꯗꯥꯕꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ?" ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯈꯣꯏꯗꯥꯕꯗ "ꯅꯤꯡꯊꯧ ꯄꯨꯀꯪꯕ ꯍꯥꯏꯕ." ꯑꯉꯥꯡꯁꯤꯡ ꯋꯥ ꯂꯥꯎꯅ ꯑꯃꯨꯛ ꯅꯣꯛꯏ꯫ ꯈꯣꯏꯗꯥꯕꯅ ꯑꯉꯥꯡꯁꯤꯡꯗ "ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣꯀꯣ, ꯋꯥꯔꯤ ꯂꯤꯊꯔꯛꯂꯒꯦ." ꯅꯤꯡꯊꯧ ꯄꯨꯀꯪꯕ ꯑꯗꯨꯅꯅꯦ, ꯃꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤꯅꯦ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯇ ꯄꯨꯈ꯭ꯔꯤ ꯑꯆꯧ ꯑꯆꯧꯕ ꯑꯃꯃꯝꯅꯦ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯆꯧ ꯑꯆꯧꯕ ꯑꯗꯨꯗꯅꯦ ꯏꯁꯤꯡ ꯌꯣꯛꯂꯒ ꯊꯝꯕ ꯍꯧꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯈꯣꯏꯗꯥꯕꯗ "ꯇꯝꯆꯥ, ꯀꯩꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯅꯣ?" "ꯑꯗꯨꯔꯣ, ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗꯅꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯆꯤꯊꯔꯒ ꯂꯧ ꯎꯅꯕ, ꯑꯗꯨꯒ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤꯅꯦ ꯁꯤꯖꯤꯟꯅꯅꯕꯅꯤꯀꯣ, ꯄꯨꯈ꯭ꯔꯤ ꯑꯗꯣ ꯑꯗꯨꯒꯤ ꯇꯧꯔꯤꯕꯅꯤ." ꯅꯨꯃꯤꯗꯥꯡ ꯈꯣꯏꯗꯥꯕꯗꯨ ꯐꯃꯨꯡꯗ ꯂꯣꯟꯅ ꯍꯤꯠꯂꯒ ꯀꯥꯡꯈꯜ ꯃꯊꯛꯇ ꯌꯦꯡꯂꯤ, ꯑꯗꯨꯒ ꯃꯣꯟꯅ ꯆꯤꯛꯄꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛ ꯍꯣꯠꯂꯤ꯫ "ꯑꯌꯥ, ꯏ ꯀꯝꯇ ꯌꯥꯎꯔꯔꯣꯏ, ꯃꯣꯁꯤꯡꯁꯤꯅꯅꯦ ꯆꯤꯛꯄꯗ." "ꯉꯁꯤꯗꯒꯤ ꯆꯍꯤ 500ꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯣꯒꯁꯦ ꯀꯔꯤꯅꯣ ꯈꯪꯉꯔꯣꯏꯗꯕꯅꯤꯀꯣ." "ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ, ꯃꯌꯥꯝ ꯃꯨꯟꯅ ꯑꯝꯇ ꯇꯥꯕꯤꯌꯨ꯫ ꯅꯣꯏ ꯅꯅꯥꯛꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪꯇ ꯍꯪꯉꯨꯅꯦ." "ꯈꯪꯗꯦ ꯍꯥꯏꯔꯗꯝꯅꯤ ꯌꯦꯡꯉꯨ." ꯆꯥꯛꯈꯨꯝꯗꯒꯤ ꯃꯃꯥꯅ ꯈꯣꯏꯗꯥꯕꯗ ꯂꯥꯎꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯅꯥꯒꯅꯣꯅꯦꯍꯦ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯣ?" "ꯏꯃꯥ, ꯏꯇꯣꯝꯇꯅꯦ." ꯃꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ, ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯀꯤꯀꯣ ꯑꯩ." "ꯍꯣꯏ ꯏꯃꯥ." ꯆꯥꯛꯈꯨꯝꯗꯅꯤ꯫ "ꯏꯃꯥ, ꯏꯕꯣꯛꯀ ꯄꯨꯄꯨꯒꯗꯤ?" "ꯅꯪ ꯈꯨꯔꯥꯌꯥꯏꯃꯒꯤꯗꯅꯦ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ." "ꯀꯔꯝ ꯀꯥꯟꯗ? ꯉꯁꯥꯏꯗ ꯂꯩꯍꯧꯗꯥꯏꯅꯦ?" "ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯣꯏ ꯈꯨꯔꯥꯌꯥꯏꯗꯣ ꯂꯥꯛꯑꯒꯅꯦ ꯃꯣꯏꯗ ꯊꯥ 3 ꯂꯩꯍꯟꯒꯦꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯦ." "ꯑꯣ, ꯑꯗꯣ ꯏꯃꯥ, ꯈꯨꯔꯥꯌꯥꯏ ꯍꯣꯏꯒꯤ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯖꯥꯠꯅꯣ? ꯑꯦꯟꯁꯥꯡ ꯊꯤꯜꯂꯛꯇ꯭ꯔꯤꯕꯣ?" ꯈꯣꯏꯗꯥꯕꯗꯨ ꯆꯥꯛꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯥꯏ꯫ ꯃꯃꯥꯅ ꯈꯣꯏꯗꯥꯕꯗ "ꯅꯃꯥ ꯌꯥꯏꯅꯅꯦ ꯃꯔꯥꯏꯅ ꯊꯤꯜꯂꯛꯆꯅꯤ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯉꯥꯡꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯗꯤ ꯅꯪ ꯂꯤꯔꯨꯅꯨꯀꯣ ꯅꯪ. ꯃꯣꯏꯗꯗꯤ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯑꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯤ. ꯃꯣꯏꯅ ꯇꯥꯔꯤꯕ ꯑꯗꯣ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯈꯟꯈꯤꯗꯣꯏꯅꯤ. ꯐꯥꯒꯤ ꯑꯣꯏꯔ ꯐꯥꯎꯕꯅꯦ ꯑꯉꯥꯡꯁꯤꯡꯗ ꯐꯠꯇꯕ ꯑꯔꯥꯟꯕ ꯋꯥꯔꯤ ꯂꯤꯕ ꯌꯥꯗꯦꯀꯣ." "ꯏꯃꯥ, ꯋꯥꯔꯤ ꯂꯤꯕ꯭ꯔꯥꯕꯨ ꯑꯩ ꯑꯣꯏꯅꯅꯦ ꯉꯥꯎꯗꯅ ꯆꯠꯈꯤꯗꯧꯔꯦ." "ꯑꯗꯣ ꯏꯃꯥ." "ꯍꯥꯎ, ꯆꯥ ꯍꯥꯞꯄꯈꯣꯔꯣ." "ꯌꯥꯔꯅꯤ." "ꯏꯃꯥ, ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ. ꯃꯣꯏꯒꯤ ꯀꯣꯟꯁꯝꯒꯤ ꯏꯕꯣ ꯑꯁꯪꯕꯤ ꯁꯤꯕꯗꯣ ꯌꯥꯝ ꯇꯝꯅꯩ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯥꯎꯗꯒꯤ ꯑꯦꯟꯁꯥꯡ ꯄꯤꯔꯛꯎ ꯀꯥꯏꯅ
ꯃꯈꯨꯠꯀꯗꯣ ꯊꯤꯟꯖꯜꯂꯛꯑꯦ ꯍꯥꯏ ꯃꯤꯅ ꯁꯥꯟꯅꯔꯤꯔꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯀꯥꯏꯗꯩꯅꯣꯍꯦ ꯑꯣꯏꯔꯝꯃꯣꯏ ꯏꯃꯥ ꯕꯨꯠꯀꯁꯦ ꯂꯩꯔꯤ ꯄꯣꯠꯅꯤ ꯏꯃꯥ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯕꯥꯅꯤ ꯄꯨꯄꯨ ꯇꯣꯝꯕ ꯍꯣꯏꯒꯤ ꯉꯥꯌꯛ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯔꯤꯀꯥꯟꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯅꯣꯝꯂꯛꯄꯗꯣ ꯑꯗꯨꯁꯨ ꯕꯨꯠꯅꯅꯤꯅꯦ ꯏꯃꯥ ꯑꯗꯨ ꯅꯄꯨ ꯇꯣꯝꯕꯅ ꯅꯣꯝꯕꯅꯤ ꯏꯕꯨꯡꯉꯣ ꯎꯆꯦꯛ ꯇꯥꯟꯕꯅꯤ ꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯆꯥꯛꯈꯨꯝꯗꯣ ꯁꯦꯡꯖꯜꯂꯝꯃꯨꯀꯣ ꯅꯪ ꯍꯣꯏ ꯏꯃꯥ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯈꯣꯏꯗꯥꯕꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯆꯨꯖꯥꯛ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩ ꯆꯨꯖꯥꯛꯇꯨ ꯕꯨꯠ ꯊꯦꯡꯅꯩꯌꯦꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯣꯏꯗ ꯆꯪꯅꯈꯤ ꯃꯔꯛꯇꯨꯗ ꯈꯣꯏꯗꯥꯕꯁꯨ ꯌꯥꯎꯔꯤ ꯆꯨꯖꯥꯛꯇꯨ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯀꯞꯂꯤ ꯂꯩꯀꯥꯏ ꯑꯍꯜ ꯑꯃꯅ ꯏꯍꯦ ꯊꯤꯗ ꯅꯪꯕꯨ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯔꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯅꯨꯕꯤ ꯑꯃꯅ ꯍꯩ ꯇꯣꯃꯥꯜ ꯅꯪ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯈꯣ ꯑꯉꯥꯡꯁꯦ ꯁꯣꯔ ꯍꯣꯟꯕ꯭ꯔꯥ ꯑꯃꯨꯛꯇ ꯑꯩ ꯌꯦꯡꯈꯤꯒꯦ ꯆꯨꯖꯥꯛꯇꯣ ꯀꯞꯄꯒ ꯈꯨꯝꯃꯤ ꯏꯕꯣ ꯃꯈꯨꯠ ꯑꯁꯥꯡꯕ ꯑꯃ ꯊꯣꯡꯅꯥꯎꯗꯒꯤ ꯑꯦꯟꯁꯥꯡ ꯄꯤꯔꯛꯑꯣꯅ ꯊꯤꯟꯖꯜꯂꯛꯏꯕ ꯑꯗꯨꯒ ꯃꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅꯒ ꯌꯦꯡꯉꯒ ꯅꯣꯛꯁꯜꯂꯛꯏꯕ ꯑꯃꯒꯁꯨ ꯋꯥꯠꯂꯤ ꯃꯔꯩꯁꯨꯅꯦ ꯇꯤꯡꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯅꯦ ꯃꯅꯥꯇꯣꯟꯗ ꯂꯦꯛꯏꯕ ꯈꯣꯏꯗꯥꯕꯗꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯌꯥꯝꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯨꯖꯥꯛꯇ ꯑꯃꯨꯛ ꯌꯦꯡꯉꯤ ꯆꯨꯖꯥꯛꯅ ꯍꯥꯏꯔꯤ ꯕꯨꯠꯁꯤꯗꯤ ꯑꯕꯣꯛ ꯑꯁꯪꯕꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯗꯤ ꯀꯅꯥꯒ ꯌꯨꯝ ꯍꯟꯗꯣꯏꯕ ꯏꯕꯣꯛ ꯈꯨꯝꯗꯦ ꯏꯕꯣꯛ ꯀꯨꯝꯕꯤ ꯌꯨꯝ ꯍꯜꯂꯁꯦ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯍꯩꯠ ꯀꯤꯃꯟꯈ꯭ꯔꯦꯍꯦ ꯑꯩꯅꯦ ꯍꯣꯔꯦꯟ ꯍꯥꯏꯔꯛꯀꯦ ꯆꯨꯖꯥꯛ ꯅꯪꯒꯤ ꯕꯨꯠꯇꯣ ꯃꯁꯛ ꯑꯃꯨꯛꯇ ꯈꯪꯗꯣꯛꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯕꯣꯛ ꯑꯩꯒꯤ ꯕꯨꯠ ꯅꯠꯇꯦ ꯑꯗꯨꯗꯣ ꯍꯩ ꯅꯌꯥꯗꯨ ꯎꯝꯁꯤꯜꯂꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤꯅꯦ ꯅꯪꯒꯤ ꯑꯣꯏꯔꯤꯕꯅꯤ ꯅꯪꯅꯗ ꯊꯦꯡꯅ ꯂꯩꯔꯕꯅꯤꯅ ꯅꯣꯏꯒꯤ ꯉꯁꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯉꯤ ꯏꯕꯣꯛ ꯎꯇꯤ ꯊꯣꯡꯉꯦ ꯑꯗꯨꯗꯤ ꯕꯨꯠꯁꯦ ꯑꯁꯪꯕꯤꯅꯤꯗꯅ ꯑꯁꯪꯕꯤꯗꯣ ꯎꯇꯤ ꯑꯁꯪꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯥ ꯈꯔ ꯇꯧꯔꯦꯅꯦꯍꯦ ꯍꯟꯗꯛꯁꯦ ꯅꯠꯇ꯭ꯔ ꯇꯣꯃꯥꯜ ꯏꯅꯦꯅ ꯋꯥꯔꯤꯁꯦ ꯐꯥꯒꯤ ꯇꯥꯍꯜꯂꯦ ꯆꯨꯖꯥꯛ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤꯠꯅ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯥꯛ ꯐꯖꯅ ꯆꯥꯎ ꯍꯛꯆꯥꯡ ꯀꯜꯍꯜꯂꯨ ꯏꯁꯥ ꯁꯣꯜꯂꯗꯤꯅꯦ ꯕꯨꯠ ꯕ꯭ꯔꯦꯠ ꯌꯥꯝꯅ ꯎꯕꯅꯤ ꯃꯌꯥꯝꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯈꯣꯏꯗꯥꯕꯗꯨ ꯀꯨꯝꯕꯤꯒꯤ ꯐꯤꯖꯤꯗꯨ ꯌꯥꯜꯂꯒ ꯂꯝꯕꯤꯗ ꯂꯥꯛꯏ ꯀꯨꯝꯕꯤꯅ ꯈꯣꯏꯗꯥꯕꯗ ꯀꯤꯒꯅꯨꯅꯦ ꯅꯪꯕꯣ ꯐꯤꯗꯣ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ ꯅꯪꯅ ꯐꯤꯁꯦ ꯆꯤꯡꯕꯗꯅꯦ ꯑꯩ ꯈꯨꯗꯤ ꯊꯤꯖꯜꯂꯒ ꯂꯥꯟꯕ ꯇꯥꯔꯦꯅꯦꯍꯦ ꯏꯕꯣꯛ ꯀꯣꯟꯁꯝꯒꯤ ꯑꯁꯪꯕꯤꯒꯤ ꯕꯨꯠꯁꯤꯅ ꯆꯨꯖꯥꯛ ꯈꯣꯏꯗ ꯇꯝꯅꯩꯁꯦ ꯀꯩꯒꯤꯅꯣ ꯅꯍꯥꯟꯁꯨ ꯊꯦꯡꯅꯩ ꯍꯥꯏ ꯆꯨꯖꯥꯛꯇꯣ ꯎꯇꯤ ꯃꯅꯝ ꯅꯝꯃꯤ ꯃꯈꯨꯠꯁꯨ ꯎꯇꯤ ꯍꯨꯝꯃꯨꯕꯒꯤ ꯄꯨꯝꯇꯩ ꯇꯩ ꯀꯩꯅꯣ ꯏꯕꯣ ꯆꯨꯖꯥꯛꯅ ꯎꯇꯤ ꯆꯥꯔꯒ ꯀꯩꯗꯧꯔꯒꯦ ꯑꯁꯪꯕꯤꯗꯣ ꯎꯇꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯊꯥꯏꯅ ꯆꯩꯔꯥꯎ ꯆꯤꯡꯈꯣꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯆꯥꯛ ꯆꯥꯅꯕꯗ ꯑꯁꯪꯕꯤꯅ ꯎꯇꯤ ꯌꯥꯎꯕ ꯀꯣꯔꯐꯨ ꯑꯗꯨꯗ ꯃꯀꯣꯛꯇꯣ ꯊꯤꯡꯖꯜꯂꯒꯅꯦ ꯎꯇꯤꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯗꯅ ꯑꯩꯒꯅꯦ ꯀꯣꯔꯐꯨ ꯂꯪꯅꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ ꯃꯥꯅꯕꯨꯗꯤ ꯃꯁꯥ ꯈꯔ ꯀꯟꯕꯅꯤꯅ ꯃꯥꯅꯕꯨꯗꯤ ꯑꯩꯁꯦ ꯈꯔ ꯌꯩꯈ꯭ꯔꯦ ꯃꯁꯥ ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯁꯦ ꯑꯕꯣ ꯇꯨꯍꯥꯎ ꯆꯣꯡꯕ ꯅꯨꯄꯤꯅꯤ ꯃꯄꯥꯡꯒꯜꯗꯣ ꯀꯌꯥꯝ ꯀꯜꯂꯝꯃꯅꯤ ꯈꯜꯂꯣꯗꯅ ꯃꯈꯨꯠꯀꯗꯣ ꯇꯨꯍꯥꯎ ꯉꯥꯛꯇꯅꯤ ꯃꯁꯝꯒꯗꯣ ꯆꯞ ꯆꯞ ꯇꯤꯡꯂꯗꯅ ꯋꯥꯎ ꯆꯥꯎꯔꯗꯅ ꯃꯀꯣꯏꯒꯁꯨꯅꯦ ꯈꯔ ꯆꯣꯝꯕꯅꯤ ꯑꯗꯨꯕꯨ ꯏꯁꯩ ꯁꯛꯄ ꯋꯥꯔꯤ ꯇꯥꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯁꯪꯕꯤꯗꯣ ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯑꯉꯥꯡꯁꯤꯡꯗꯣ ꯋꯥꯔꯤ ꯂꯤꯕꯗꯣ ꯂꯣꯏꯔꯒꯅꯦ ꯈꯔ ꯉꯟꯅ ꯍꯟꯖꯤꯜꯂꯨ ꯑꯁꯪꯕꯤꯅꯒ ꯊꯦꯡꯅꯔꯕꯗꯤꯅꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯅꯪꯁꯨ ꯉꯛꯊꯤꯗꯣ ꯆꯞꯄꯒꯅꯦ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯤꯡꯉꯒ ꯄꯨꯁꯤꯟꯈꯤꯗꯣꯏꯅꯤ ꯍꯦꯛꯇ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯕꯣ ꯑꯗꯣ ꯏꯕꯣ ꯃꯁꯥꯗꯣ ꯌꯥꯝ ꯀꯜꯂꯒ ꯍꯥꯛꯊꯤ ꯈꯟꯕꯗ ꯁꯤꯕꯅꯦ ꯍꯥꯏꯗꯨꯕꯨ ꯀꯃꯥꯏꯅꯅꯣ ꯏꯕꯨꯡꯉꯣ ꯃꯤꯒꯤ ꯃꯇꯝꯅꯕꯨ ꯂꯥꯛꯂꯕꯗꯤ ꯍꯀꯥꯝ ꯆꯟꯕꯗ ꯐꯥꯎꯕ
ꯁꯣꯔ ꯐꯪꯗꯗꯅꯅꯦ ꯁꯤꯕ ꯌꯥꯎꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯍꯛꯊꯤ ꯈꯟꯕꯗ ꯃꯅꯥꯇꯣꯟꯗ ꯆꯥꯛ ꯃꯔꯨ ꯄꯟꯕ ꯃꯥꯜꯂꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤ ꯑꯔꯣꯏꯕꯤꯅꯤ ꯑꯁꯪꯕꯒꯤ ꯈꯨꯁꯤꯁꯤꯁꯨ ꯑꯕꯣ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨꯅꯤꯅꯦꯍꯦ ꯐꯥꯟꯗꯒꯤ ꯑꯣꯟꯊꯗꯅ ꯁꯤꯔꯝꯗꯧꯔꯦꯗꯅ ꯑꯕꯣ ꯀꯌꯥꯝ ꯋꯥꯡꯕ ꯐꯥꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯛꯆꯥ ꯐꯥꯟꯗꯨꯅꯤ ꯅꯤꯡꯒꯥꯡ ꯐꯝꯂꯒꯅꯦ ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯤ ꯈꯨꯅꯤꯃꯨꯛꯇ ꯋꯥꯡꯕ ꯐꯥꯅꯤꯗ ꯏꯕꯣꯛꯁꯦ ꯐꯥꯒꯤ ꯌꯥꯝꯅ ꯍꯩꯌꯦ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯃꯣꯡꯁꯣꯡꯁꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯇꯨꯃꯤꯟꯅ ꯏꯟꯅꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯀꯨꯝꯕꯤꯗꯨ ꯈꯣꯏꯗꯥꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯀꯟꯅ ꯆꯠꯂꯤ ꯀꯨꯝꯕꯤꯅ ꯈꯣꯏꯗꯥꯕꯗ ꯀꯟꯅ ꯆꯠꯁꯤ ꯂꯥꯎ ꯏꯕꯨꯡꯉꯣ ꯀꯣꯟꯁꯝꯒꯤ ꯑꯁꯪꯕꯤꯒꯤ ꯃꯅꯝ ꯅꯝꯃꯤ ꯈꯣꯏꯗꯥꯕꯗꯨ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯇꯤꯜꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯤ ꯍꯣꯏ ꯏꯕꯣ ꯑꯩ ꯍꯥꯟꯅ ꯆꯦꯜꯂꯝꯃꯒꯦ ꯏꯕꯣꯛ ꯀꯨꯝꯕꯤꯗꯨ ꯂꯥꯎꯔꯒ ꯂꯩꯍꯧꯏ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯕꯨꯠ ꯑꯁꯪꯕꯤꯗꯨ ꯈꯣꯏꯗꯥꯕꯗ ꯌꯦꯡꯂꯒ ꯅꯣꯛꯏ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯑꯉꯥꯡꯁꯦ ꯐꯥꯔꯒ ꯎꯇꯤ ꯊꯣꯡꯍꯟꯗꯅ ꯋꯥꯔꯤ ꯂꯤꯍꯟꯗꯨꯅ ꯊꯝꯒꯦ ꯀꯗꯥꯏꯗꯅꯣ ꯎꯇꯤ ꯊꯣꯡꯕ ꯃꯅꯝ ꯑꯃ ꯅꯝꯃꯤꯁꯤꯅ ꯕꯨꯠ ꯑꯁꯪꯕꯤꯗꯨ ꯎꯇꯤꯒꯤ ꯃꯅꯝ ꯂꯥꯛꯄ ꯃꯥꯏꯀꯩ ꯑꯗꯨꯗ ꯊꯤꯗꯅ ꯆꯠꯈꯤ ꯁꯣꯝꯗ ꯈꯣꯏꯗꯥꯕꯗꯨ ꯐꯃꯨꯡꯗ ꯎꯞꯄꯒ ꯍꯤꯞꯂꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯔꯤ ꯚꯨꯠꯅꯕꯨ ꯎꯇꯤ ꯆꯥꯕ꯭ꯔꯅꯦ ꯀꯔꯝꯕ ꯚꯨꯠꯅꯣ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯋꯥꯔꯤ ꯂꯤꯕ ꯑꯩꯈꯣꯏꯁꯨ ꯀꯣꯛꯇꯤ ꯄꯪꯅꯣꯞꯇꯤ ꯅꯣꯞꯄ ꯃꯤ ꯅꯠꯇꯦ ꯀꯣꯛꯁꯦ ꯑꯃꯨꯛꯇ ꯍꯣꯠꯇꯕ ꯌꯥꯗ꯭ꯔꯦ ꯀꯣꯛꯁꯦ ꯅꯣꯞꯇꯅꯕ ꯑꯗꯣ ꯉꯁꯥꯏ ꯏꯟꯅꯔꯛꯄꯗꯨꯗꯤ ꯀꯤꯍꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯏꯗꯥꯕꯒꯤ ꯃꯃꯥꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯔꯛꯏ ꯏꯕꯨꯡꯉꯣ ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯣ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯀꯤꯀꯣ ꯅꯄꯥꯅꯒ ꯌꯨꯝꯗ ꯂꯩꯒꯟꯗꯕꯒ ꯑꯩꯈꯣꯏ ꯕꯥꯖꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥ ꯆꯥꯛ ꯆꯥꯔꯒ ꯍꯪꯆꯤꯠ ꯂꯥꯡꯉꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯦ ꯑꯣꯍꯣ ꯑꯩꯈꯣꯏ ꯕꯥꯖꯤꯗꯨꯕꯨ ꯑꯁꯪꯕꯤ ꯊꯦꯡꯅꯗꯅ ꯇꯣꯛꯀꯅꯤ ꯅꯨꯃꯤꯗꯥꯡꯗꯨ ꯈꯣꯏꯗꯥꯕꯒꯤ ꯃꯄꯥ ꯀꯣꯟꯗꯣꯝꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩ ꯈꯣꯏꯗꯥꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯀꯣꯟꯗꯣꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯀꯔꯤ ꯇꯧꯔꯤ ꯃꯄꯥ ꯐꯃꯨꯡꯗ ꯆꯪꯊꯈꯩ ꯆꯥꯛꯈꯨꯝꯁꯤꯗ ꯐꯝꯃꯤꯁꯤꯕꯣ ꯆꯥꯛ ꯑꯣꯛꯇ꯭ꯔꯕꯣ ꯆꯔꯥ ꯋꯥꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯣꯟꯗꯣꯝꯗꯨ ꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯇꯣꯝꯕꯤꯗꯨ ꯆꯐꯨꯗꯨ ꯈꯥꯕꯩꯅ ꯆꯞꯄꯤ ꯑꯗꯨꯒ ꯄꯨꯈꯝ ꯑꯃ ꯂꯥꯝꯒꯦ ꯇꯧꯕꯒ ꯀꯣꯟꯗꯣꯝꯅ ꯇꯣꯝꯕꯤꯗ ꯌꯥꯝꯅ ꯇꯞꯅ ꯇꯣꯝꯕꯤ ꯑꯩ ꯅꯉꯣꯟꯗ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯈ꯭ꯔꯕ ꯑꯩꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯕ ꯃꯥꯟꯕ ꯑꯗꯨꯒꯤꯅꯦ ꯆꯥꯛ ꯂꯥꯝꯕ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯎꯇꯤ ꯊꯣꯡꯕ ꯌꯥꯔꯔꯣꯏ ꯈꯣꯏꯗꯥꯕꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ ꯀꯣꯟꯗꯣꯝꯅ ꯇꯣꯝꯕꯤꯗ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛꯇ ꯀꯞꯄ ꯂꯥꯎꯕ ꯇꯧꯅꯍꯧꯏ ꯎꯇꯤꯗ ꯆꯣꯞꯄ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯆꯪꯂꯛꯑꯦꯅ ꯌꯦꯡꯕꯗ ꯐꯤꯕꯝ ꯑꯃꯅꯤꯁꯨ ꯍꯥꯏ ꯇꯥꯗꯃꯪꯒꯤꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨꯗꯤ ꯎꯇꯤ ꯆꯥꯕꯤ ꯚꯨꯠꯇꯨ ꯎꯕꯗ ꯈꯪꯕꯗꯒꯤ ꯁꯤꯔ ꯃꯥꯜꯂꯦ ꯇꯣꯝꯕꯤꯗꯨ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯏ ꯇꯣꯝꯕꯤꯅ ꯀꯣꯟꯗꯣꯝꯗ ꯑꯗꯨꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯎꯇꯤ ꯊꯣꯡꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯛꯂꯅꯤꯅꯦ ꯎꯇꯤ ꯆꯥꯕꯤ ꯚꯨꯠꯇꯨꯅ ꯀꯔꯤꯅꯣ ꯇꯣꯝꯕꯤ ꯎꯇꯤꯗꯣ ꯑꯩꯈꯣꯏꯅ ꯊꯣꯡꯕꯤꯗ꯭ꯔ ꯂꯣꯏꯔꯦꯗꯅ ꯃꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯇꯤ ꯆꯥꯗꯕ ꯇꯥꯔꯤꯕ꯭ꯔꯥꯕ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥ ꯍꯦꯔꯥ ꯊꯤꯔꯥꯏ ꯀꯆꯥꯅꯤ ꯀꯩꯅꯣ ꯑꯗꯨꯒꯤꯗꯤ ꯎꯇꯤ ꯊꯣꯡꯕꯗꯨꯗ ꯍꯋꯥꯏꯖꯥꯔ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯅ ꯂꯥꯛꯑꯒ ꯎꯇꯤ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯆꯒꯦꯝ ꯄꯣꯝꯕꯅꯦꯅ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯣꯝꯕꯤꯗꯨ ꯀꯣꯟꯗꯣꯝꯗ ꯌꯦꯡꯉꯤ ꯃꯣꯏ ꯃꯄꯥ ꯎꯇꯤ ꯊꯣꯡꯕꯗ ꯍꯋꯥꯏꯖꯥꯔ ꯍꯥꯞꯄꯗꯤ ꯆꯥꯕꯗ ꯑꯃꯨꯛ ꯃꯧꯅꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯎꯇꯤ ꯆꯥꯕꯤ ꯚꯨꯠ ꯑꯗꯨꯗ ꯍꯥꯟꯅ ꯄꯤꯖꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯣꯝꯕꯤ ꯅꯪꯁꯤꯁꯨꯕ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯈꯣꯏꯗꯥꯕꯁꯨ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯐꯥꯒꯤꯗꯨ ꯇꯥꯔꯒ ꯅꯣꯛꯂꯤ
ꯃꯨꯟꯅꯕꯨ ꯇꯥꯁꯤꯜꯂꯕꯗꯤ ꯀꯥꯟꯅꯕ ꯌꯥꯎꯕ ꯐꯥꯒꯤꯅꯤꯅꯦ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯐꯥꯒꯤꯁꯤꯗꯤ ꯀꯤꯕꯒ ꯇꯨꯝꯕ ꯌꯥꯗꯕꯒ ꯕꯥꯖꯤꯒꯤ ꯃꯅꯥꯛꯇ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯀꯩꯅꯣ ꯄꯍꯪ ꯇꯥꯡꯁꯤꯜꯂꯒ ꯈꯔ ꯈꯪꯗꯣꯛꯂꯨꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯕꯗ ꯍꯦꯛꯇ ꯍꯥꯞꯆꯤꯟꯒꯦ ꯅꯣꯡꯃ ꯑꯌꯨꯛꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯆꯩꯁꯨ ꯁꯨꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯏ ꯃꯃꯤꯡꯅ ꯀꯨꯜꯂ ꯀꯧꯏ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗꯤ ꯎꯇꯤ ꯆꯥꯕꯤ ꯕꯨꯠꯀꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦꯅꯦ ꯇꯤꯟ ꯌꯣꯠꯂꯒ ꯈꯥꯡꯉꯤ ꯑꯣꯏꯕ ꯎꯇꯤ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤꯅꯦ ꯉꯁꯤꯗꯤ ꯏꯁꯨ ꯊꯣꯏꯕꯤ ꯊꯣꯡꯍꯟꯒꯦ ꯏꯁꯨ ꯊꯣꯏꯕꯤꯅ ꯊꯣꯡꯕ ꯎꯇꯤ ꯆꯥꯒꯦ ꯑꯁꯪꯕꯤꯅ ꯉꯝꯕ꯭ꯔꯥ ꯎꯇꯤꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯔꯒꯦ ꯉꯁꯤꯗꯤ ꯀꯨꯜꯂꯗꯨꯁꯨ ꯆꯩꯁꯨ ꯁꯨꯔꯒ ꯃꯈ꯭ꯋꯥꯡꯗꯨ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯊꯣꯏꯕꯤꯁꯨ ꯁꯨꯃꯥꯡꯗ ꯍꯋꯥꯏ ꯃꯄꯨꯝ ꯈꯔ ꯇꯤꯡꯂꯒ ꯆꯦꯡ ꯈꯩꯔꯒ ꯂꯩꯔꯝꯃꯤ ꯀꯨꯜꯂꯅ ꯊꯣꯏꯕꯤꯗ ꯏꯁꯨ ꯊꯣꯏꯕꯤ ꯍꯋꯥꯏ ꯃꯄꯨꯝ ꯇꯤꯡꯂꯤꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯍꯥ ꯄꯨꯄꯨ ꯂꯐꯨꯒ ꯏꯔꯣꯟꯅꯕꯅꯦ ꯂꯐꯨ ꯑꯝꯇ ꯂꯦꯟꯕꯤꯔꯛꯎꯕ ꯂꯐꯨꯗꯣ ꯀꯣꯟꯅ ꯏꯔꯣꯜꯂꯨ ꯎꯇꯤ ꯑꯣꯏꯅ ꯆꯥꯁꯤ ꯊꯣꯏꯕꯤꯗꯨ ꯎꯇꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯄꯨꯄꯨ ꯎꯇꯤꯗꯤ ꯊꯣꯡꯉꯣꯏꯁꯦ ꯃꯨꯠ ꯑꯁꯪꯕꯤ ꯂꯥꯛꯀꯅꯤꯕ ꯑꯩ ꯀꯤꯌꯦꯕ ꯍꯩ ꯑꯌꯨꯛꯇꯕꯨ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕ꯭ꯔꯅꯦ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯕꯣ ꯀꯨꯜꯂꯅ ꯊꯣꯏꯕꯤꯗ ꯊꯦꯝꯕ ꯍꯧꯔꯛꯏ ꯂꯩꯃꯨꯛ ꯐꯖꯕ ꯏꯁꯨꯅ ꯊꯣꯡꯕ ꯎꯇꯤꯗꯣ ꯏꯄꯨ ꯆꯥꯅꯤꯡꯉꯤ ꯁꯅꯥ ꯃꯆꯨ ꯃꯥꯟꯕꯤ ꯏꯁꯨꯒꯤ ꯈꯨꯠꯅꯒ ꯈꯥꯕꯩ ꯄꯥꯏꯔꯒ ꯎꯌꯥꯟ ꯎꯠꯄꯗꯣ ꯅꯤꯡꯊꯤꯕꯅꯤꯗ ꯐꯖꯕꯒꯤ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤꯅꯤ ꯆꯪꯉꯣ ꯎꯇꯤꯗꯣ ꯊꯣꯡꯉꯁꯤ ꯊꯣꯏꯕꯤꯗꯨ ꯂꯦꯞꯄꯒ ꯏꯃꯨꯡꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯃꯨꯛ ꯂꯩ ꯀꯨꯜꯂꯅ ꯊꯣꯏꯕꯤꯗ ꯑꯌꯨꯛꯁꯤꯗꯕꯨ ꯀꯤꯒꯅꯨꯅꯦ ꯅꯪꯕꯣ ꯀꯨꯜꯂꯗꯨ ꯆꯥꯛꯈꯨꯝꯗ ꯃꯁꯨ ꯊꯣꯏꯕꯤ ꯁꯪꯂꯤ ꯊꯣꯏꯕꯤꯅ ꯎꯇꯤ ꯊꯣꯡꯂꯤꯉꯩ ꯀꯨꯜꯂꯒꯤ ꯆꯥꯛꯈꯨꯝ ꯃꯅꯤꯡꯗ ꯈꯨꯖꯤꯜꯒꯨꯝꯕ ꯑꯃꯅ ꯇꯦꯡꯀꯣꯠꯇ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯊꯣꯏꯕꯤꯗꯨ ꯎꯇꯤꯗꯨ ꯑꯣꯠꯄ ꯂꯦꯞꯄꯤ ꯄꯨꯄꯨ ꯃꯅꯤꯡꯗ ꯇꯦꯡꯀꯣꯠ ꯌꯩꯕꯒꯤ ꯃꯈꯣꯜ ꯇꯥꯏꯌꯦ ꯌꯩꯁꯅꯨ ꯃꯩꯗꯣ ꯆꯥꯎꯅ ꯊꯥꯎ ꯑꯗꯨꯒꯅꯤ ꯎꯇꯤꯗꯣ ꯃꯨꯟꯅ ꯊꯣꯡꯉꯨ ꯑꯩ ꯃꯅꯤꯡꯗꯅꯦ ꯍꯛꯆꯥꯡꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯊꯣꯏꯕꯤꯗꯨ ꯃꯄꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯀꯨꯜꯂꯗꯨ ꯆꯩꯁꯨꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯅꯤꯡ ꯊꯣꯡꯗꯨ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯏ ꯇꯦꯡꯀꯣꯠꯇꯨ ꯊꯤꯜꯂꯛꯎ ꯑꯃꯨꯛꯀ ꯇꯥꯒꯦ ꯑꯩꯁꯨ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦꯀꯣ ꯎꯇꯤ ꯀꯣꯔꯐꯨ 3-4 ꯏꯇꯣꯝꯇ ꯆꯥꯕ ꯅꯨꯄꯥꯅꯤ ꯀꯨꯜꯂꯗꯨ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯃꯅꯤꯡꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯕꯨꯠ ꯑꯁꯪꯕꯤꯅ ꯇꯦꯡꯀꯣꯠꯇꯨ ꯀꯥꯡ ꯂꯥꯎꯅ ꯑꯃꯨꯛ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯀꯨꯜꯂꯗ ꯇꯞꯅ ꯍꯣ ꯀꯨꯜꯂꯥ ꯎꯇꯤꯗꯣ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯛꯎ ꯇꯨ ꯇꯦꯡꯀꯣꯠꯁꯤꯗ ꯂꯩꯔꯦ ꯑꯁꯪꯕꯤꯅ ꯃꯣꯡꯁꯣꯡꯗꯒꯤ ꯇꯦꯡꯀꯣꯠ ꯑꯃ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ ꯑꯗꯨꯒ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯀꯣꯔꯣꯡ ꯀꯔꯥꯡ ꯂꯥꯎꯅ ꯇꯥꯏ ꯀꯨꯜꯂꯗꯨ ꯃꯥꯒꯤ ꯆꯩꯁꯨꯗꯒꯤ ꯃꯈꯨꯝ ꯑꯃ ꯁꯠ ꯂꯥꯎꯅ ꯁꯠꯇꯣꯔꯛꯏ ꯑꯗꯨꯒ ꯃꯣꯡꯁꯣꯡꯗ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ ꯏꯌꯥ ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯆꯩꯁꯨ ꯈꯛ ꯅꯠꯇꯦ ꯁꯥ ꯀꯩ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯆꯩꯁꯨꯅꯤ ꯄꯥꯜꯂꯝꯂꯕꯗꯤ ꯅꯊꯕꯥꯛꯇꯣ ꯐꯥꯎꯗꯣꯛꯂꯒꯅꯦ ꯈꯣꯏꯗ ꯉꯥꯁꯦꯞ ꯊꯨꯕꯗꯧꯅ ꯊꯨꯒꯗꯕꯅꯤ ꯍꯦꯔꯥ ꯃꯃꯤꯠꯀꯁꯤ ꯂꯪꯊꯣꯛꯇꯅꯒ ꯌꯦꯡꯂꯛꯏꯅꯦꯍꯦ ꯑꯁꯪꯕꯤꯁꯦ ꯃꯥꯒꯤ ꯆꯩꯁꯨ ꯃꯈꯣꯛꯁꯤꯗꯤ ꯈꯣꯏ ꯑꯆꯧꯕꯅꯤꯗꯅ ꯑꯗꯨꯒ ꯈꯣꯏꯔꯤ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦꯍꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯎꯇꯤ ꯅꯤꯔꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯆꯦꯜꯍꯧꯔꯒꯦꯍꯦ ꯊꯕꯥꯛꯁꯦ ꯐꯥꯎꯗꯣꯛꯄ ꯇꯥꯔꯦ ꯍꯦ ꯀꯨꯜꯂꯥ ꯅꯪ ꯅꯨꯃꯤꯗꯥꯡꯗ ꯅꯨꯡꯉꯥꯏꯅꯤ ꯕꯨꯠ ꯑꯁꯪꯕꯤꯗꯨ ꯈꯣꯡꯕꯥꯜꯗ ꯃꯄꯤꯗꯨ ꯇꯥꯈꯠꯂꯒ ꯆꯦꯟꯈꯤ ꯀꯨꯜꯂꯗꯨ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨ ꯈꯨꯟꯕ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯪꯕꯤꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯄꯤꯒꯁꯨ ꯊꯥꯀꯠꯇꯅ ꯆꯦꯜꯂꯤꯅꯦꯍꯦ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯈꯪꯅꯤ ꯅꯪ ꯏꯁꯨ ꯊꯣꯏꯕꯤꯗꯨ ꯀꯥꯎꯏꯅꯦꯍꯦ ꯊꯣꯏꯕꯤꯗꯨ ꯊꯣꯡꯖꯤꯜꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯀꯨꯜꯂꯅ ꯊꯣꯏꯕꯤꯗ ꯏꯁꯨ ꯊꯣꯏꯕꯤ
ꯕꯨꯠꯅ ꯎꯇꯤ ꯆꯥꯔꯛꯄꯁꯤꯗꯅꯤ ꯍꯦꯟꯅ ꯉꯛꯂꯤꯕꯁꯦ꯫ ꯄꯨꯄꯨ, ꯕꯨꯠꯄꯨ ꯐꯅꯦꯛ ꯁꯦꯠꯄ꯭ꯔꯣ? ꯅꯪꯁꯨ ꯎꯍꯧꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯎꯍꯧꯋꯦ ꯄꯨꯄꯨ꯫ ꯑꯍꯥꯟꯕꯗ ꯀꯤꯔꯝꯃꯤ, ꯑꯗꯣ ꯁꯨꯝ ꯀꯤꯔꯛꯇ꯭ꯔꯦ ꯄꯨꯄꯨ ꯑꯩ꯫ ꯃꯥꯅꯤꯅꯦ, ꯕꯨꯠꯅꯕꯨ ꯐꯅꯦꯛ ꯁꯦꯠꯀꯗ꯭ꯔꯅꯦ? ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯩ꯫ ꯀꯣꯟꯁꯝꯒꯤ ꯑꯁꯪꯕꯤꯒꯤ ꯍꯛꯆꯥꯡꯗꯨ ꯃꯩꯗ ꯂꯧꯈꯤꯗꯕꯅꯤ, ꯃꯥꯗꯤ ꯐꯨꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯝꯐꯝꯗ ꯎꯇꯤ ꯆꯐꯨ ꯑꯃꯁꯨ ꯍꯥꯞꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯍꯨꯏꯅ ꯂꯣꯏꯅ ꯈꯣꯠꯇꯣꯛꯂꯝꯃꯤ ꯍꯥꯏꯕ ꯋꯥ ꯈꯔꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯕꯨꯠ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯦꯅ ꯃꯤꯔꯦꯝ ꯈꯔꯅ ꯋꯥꯀꯥꯏ ꯈꯔꯁꯨ ꯉꯥꯡꯅꯈꯤꯕꯅꯤ꯫ ꯄꯨꯄꯨ, ꯑꯁꯪꯕꯤꯗꯣ ꯀꯃꯥꯏ ꯁꯦꯠꯈ꯭ꯔꯤꯅꯣ? ꯃꯆꯥꯅꯨꯄꯥ ꯌꯥꯝꯕꯒꯤ ꯃꯍꯩꯅꯤ꯫ ꯑꯁꯪꯕꯤꯒꯤ ꯅꯨꯄꯥꯗꯣ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯪꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯀꯣꯟꯅꯤꯡꯂꯛꯇꯕ, ꯑꯗꯨꯒ ꯑꯁꯪꯕꯤꯁꯨ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕ ꯅꯨꯄꯤꯅꯤ꯫ ꯃꯤ ꯋꯥꯍꯟꯕ ꯅꯨꯄꯤꯅꯤ꯫ ꯏꯟꯁꯥꯡꯒ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯛꯀ ꯆꯥꯗꯦ ꯍꯥꯏꯅꯈꯤ꯫ ꯃꯆꯥꯁꯤꯡꯅꯒ ꯐꯠꯇꯕꯒ ꯑꯁꯪꯕꯤꯅꯒ ꯐꯠꯇꯕꯒ ꯃꯄꯥ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯑꯁꯪꯕꯤꯗꯣ ꯎꯇꯤꯅ ꯆꯥꯛꯀꯧꯔꯒ ꯎꯇꯤ ꯊꯣꯡꯕꯗꯨꯗ ꯃꯤꯅ ꯆꯥꯕ ꯌꯥꯗꯕ ꯀꯔꯤ ꯍꯥꯞꯆꯤꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯑꯁꯪꯕꯤꯗꯣ ꯍꯥꯛꯊꯤ ꯄꯥꯈꯟꯇ ꯈꯜꯂꯒ ꯁꯤꯕꯅꯤ ꯍꯥꯏ꯫ ꯃꯥꯅ ꯍꯥꯛꯊꯤ ꯈꯟꯕꯗ ꯃꯅꯥꯇꯣꯟꯗꯒꯤ ꯆꯥꯛ ꯃꯔꯨ ꯃꯌꯥꯝ ꯑꯃꯁꯨ ꯄꯪꯀꯥꯝꯗ ꯀꯥꯝꯊꯣꯔꯛꯑꯦꯁꯨ ꯍꯥꯏ꯫ ꯄꯨꯄꯨ, ꯑꯗꯨꯗꯤ ꯍꯥꯠꯄ ꯑꯣꯏꯔꯝꯃꯣꯏꯌꯦ, ꯑꯦꯟꯁꯥꯡꯗ ꯍꯥꯞꯄ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯅ ꯆꯥꯔꯝꯅꯤ, ꯑꯗꯨ ꯐꯨꯜꯂꯒ ꯁꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯁꯨ, ꯐꯠꯇꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯪꯕꯤꯗꯣ ꯁꯤꯔꯝꯗꯥꯏꯗ ꯃꯆꯥꯅꯨꯄꯥ 12ꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯅꯣꯏ 12 ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯅ ꯚꯨꯠ ꯑꯣꯜꯂꯒ ꯅꯣꯏ ꯂꯣꯏꯅ ꯅꯩꯒꯦ ꯀꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤꯗꯣ ꯚꯨꯠ ꯑꯁꯦꯡꯕ ꯑꯣꯏꯔꯖꯥꯠꯂꯣ ꯄꯨꯄꯨ? ꯚꯨꯠꯂꯥ ꯃꯤꯔꯥ ꯍꯥꯏꯕꯗꯣ ꯈꯪꯒꯗꯕ ꯀꯨꯏꯔꯔꯣꯏ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯊꯣꯏꯕꯤꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯈꯣꯏꯗꯥꯕꯗꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒꯤ ꯃꯄꯥꯜꯗ ꯐꯝꯂꯒ ꯑꯉꯥꯡꯁꯤꯡꯗ ꯋꯥꯔꯤ ꯂꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯨ ꯈꯣꯏꯗꯥꯕ ꯎꯕꯗ ꯃꯇꯣꯝꯇ ꯅꯣꯛꯏ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯒꯦꯕ, ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯁꯟꯒꯦꯕ, ꯈꯪꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯈꯣꯏꯗꯥꯕꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯏꯁꯤꯡ ꯁꯣꯛꯅ ꯁꯣꯛꯅ ꯋꯥꯔꯤꯗꯣ ꯇꯥꯏ꯫ ꯑꯁꯪꯕꯤꯒ ꯌꯥꯝ ꯄꯜꯂꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ, ꯎꯇꯤꯁꯨ ꯌꯥꯎꯋꯦ꯫ ꯃꯝꯁꯤꯜꯂꯛꯂꯗꯤ ꯏꯇꯣꯝꯇ ꯍꯟꯕꯒꯤ ꯑꯩ ꯆꯠꯍꯧꯔꯒꯦ꯫ ꯊꯣꯏꯕꯤꯗꯨ ꯃꯥꯒꯤ ꯁꯅꯥꯕꯨꯜꯗꯨꯅ ꯏꯁꯤꯡꯗ ꯂꯥꯝꯃꯤ꯫ ꯈꯣꯏꯗꯥꯕꯅ ꯑꯉꯥꯡꯁꯤꯡꯗ ꯊꯩꯃꯨ, ꯄꯥꯟꯗꯨꯝ, ꯑꯂꯨ, ꯈꯣꯡꯗ꯭ꯔꯨꯝ, ꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ, ꯅꯌꯨꯝꯗꯅꯦ ꯆꯪꯉꯣ꯫ ꯍꯣꯏ ꯇꯥꯝꯆꯥ꯫ ꯑꯁꯪꯕꯤ ꯊꯣꯛꯂꯛꯑꯅꯤ, ꯊꯨꯅ ꯆꯪꯅꯔꯣꯀꯣ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯍꯣꯠ ꯍꯣꯠꯇꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯑꯁꯪꯕꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯁꯅꯥꯕꯨꯜꯗ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡꯗ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥ, ꯑꯁ ꯀꯃꯥꯏ ꯇꯧꯅꯤ? ꯅꯨꯃꯤꯠꯁꯨ ꯆꯪꯈ꯭ꯔꯦ, ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯦ꯫ ꯍꯦ ꯂꯩꯀꯥꯏ, ꯎꯇꯤ ꯊꯣꯡꯅꯔꯛꯀꯅꯨꯀꯣ꯫ ꯈꯣꯏꯗꯥꯕꯗꯨ ꯊꯣꯏꯕꯤꯗ ꯀꯧꯏ꯫ ꯊꯣꯏꯕꯤ, ꯏꯃꯥ, ꯑꯩꯒꯤ ꯁꯅꯥꯕꯨꯜꯗꯣ ꯏꯁꯤꯡ ꯃꯌꯥꯏꯗ ꯇꯥꯎꯔꯒ ꯆꯠꯈ꯭ꯔꯦ, ꯈꯣꯏꯗꯥꯕꯗꯨ ꯑꯥꯗ ꯂꯩꯔꯦ꯫ ꯑꯩ ꯈꯨꯟꯕꯤꯒꯦ, ꯀꯣꯟꯊꯣꯡ ꯑꯁꯥꯡꯕ ꯑꯃ ꯂꯩꯔꯗꯤ ꯀꯣꯠꯁꯤꯜꯂꯛꯄ ꯌꯥꯅꯤ꯫ ꯈꯣꯏꯗꯥꯕ, ꯇꯨ ꯑꯥꯗꯒꯤ ꯏꯕꯣꯛꯇꯕꯥꯕꯤ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯁꯦ ꯑꯩ ꯄꯨꯔꯛꯀꯦ꯫ ꯈꯣꯏꯗꯥꯕꯗꯨ ꯊꯣꯏꯕꯤꯒꯤ ꯁꯅꯥꯕꯨꯜꯗꯨ ꯄꯨꯔꯒ ꯊꯣꯏꯕꯤꯗꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯑꯁꯪꯕꯤꯗꯨ ꯀꯨꯜꯂꯒꯤ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯍꯣ ꯀꯨꯜꯂꯥ, ꯇꯥꯔꯤꯕ꯭ꯔꯣ ꯀꯨꯜꯂꯥ? ꯎꯇꯤ ꯊꯣꯡꯕꯗꯣ ꯂꯩꯕꯤꯔꯤꯕ꯭ꯔꯣ? ꯎꯇꯤ ꯊꯣꯡꯕꯗꯣ ꯁꯤꯗ ꯄꯤꯛꯊꯟ ꯑꯝꯇ ꯍꯥꯞꯄꯤꯔꯛꯎꯕ꯫ ꯑꯁꯪꯕꯤꯗꯨ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯃꯀꯣꯛꯇꯨ ꯊꯤꯡꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯝꯄꯥꯛ ꯃꯥꯟꯕ ꯇꯦꯡꯀꯣꯠ ꯑꯃ ꯃꯅꯤꯡꯊꯣꯡꯗꯒꯤ ꯇꯞꯅ ꯏꯟꯁꯤꯜꯂꯛꯏ꯫ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦꯅꯦꯍꯦ ꯁꯤꯗꯤ, ꯑꯩꯕꯨ ꯆꯪꯂꯒ ꯍꯦꯛꯇ ꯈꯣꯠꯂꯨꯔꯁꯤꯔꯅꯦ? ꯆꯪꯂꯒꯦꯗ,
ꯍꯦꯛ ꯊꯤꯔꯒꯦ ꯑꯗꯨꯒ ꯈꯣꯠꯂꯒ ꯆꯥꯔꯒꯦꯗ ꯀꯗꯣꯝꯗꯅꯣ ꯆꯐꯨ ꯎꯌꯥꯟ ꯊꯝꯂꯤꯕ ꯃꯄꯥꯁꯤꯅ ꯑꯦ ꯏꯃꯣꯏꯅꯨꯒꯤ ꯀꯠꯂꯝꯕꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯆꯥꯔꯒꯦꯗ ꯑꯦ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯁꯤꯗꯕꯨ ꯎꯇꯤ ꯆꯥꯅꯤꯅ ꯀꯠꯂꯤꯁꯤꯕꯨ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤꯀꯣ ꯃꯤꯑꯣꯏꯕꯁꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯨꯜꯂꯒ ꯊꯣꯏꯕꯤꯒ ꯆꯪꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯀꯨꯜꯂꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯗꯅ ꯀꯗꯣꯝꯗꯅꯣ ꯎꯇꯤ ꯊꯣꯡꯕꯒꯤ ꯎꯌꯥꯟꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯆꯐꯨ ꯎꯌꯥꯟ ꯊꯦꯡꯒꯥꯏꯅꯕꯒꯤ ꯃꯈꯣꯜꯗꯨ ꯊꯣꯏꯕꯤꯒ ꯀꯨꯜꯂꯒꯅ ꯇꯥꯏ ꯀꯨꯜꯂꯗꯨ ꯆꯩꯁꯨꯗꯨ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥ ꯀꯅꯥꯅꯣ ꯍꯨꯔꯥꯜꯂꯅꯥꯗ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥ ꯆꯥꯛꯈꯨꯝ ꯆꯪꯂꯤꯕꯗꯨ ꯍꯥ ꯍꯥꯠꯀꯦ ꯂꯩꯔꯝꯃꯣ ꯑꯁꯪꯕꯤꯗꯨ ꯃꯃꯤꯠꯇꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯎꯌꯥꯟꯁꯤ ꯀꯣꯠꯂꯒ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯑꯩ ꯃꯊꯪꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯀꯨꯜꯂꯥ ꯑꯩ ꯆꯦꯜꯂꯦꯍꯦ ꯑꯁꯪꯕꯤ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯅꯪꯒꯤ ꯂꯩꯐꯝ ꯎꯌꯥꯟ ꯑꯗꯨꯅꯅꯦ ꯂꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯦꯜꯂꯨ ꯚꯨꯠꯅ ꯁꯤꯡꯗꯅ ꯀꯌꯥꯝ ꯁꯤꯡꯒꯦ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯁꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯇꯥꯟꯅꯁꯤꯔꯅꯦ ꯑꯁꯪꯕꯤꯒꯤ ꯂꯩꯐꯝꯁꯤ ꯀꯨꯜꯂꯗꯨꯒꯤ ꯃꯤ ꯄꯣꯂꯣꯏꯐꯝ ꯃꯪ ꯑꯗꯨꯗꯅꯤ ꯃꯇꯝ ꯑꯃꯗ ꯃꯤ ꯄꯣꯂꯣꯏꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯃꯪ ꯑꯗꯨꯗ ꯃꯤ ꯄꯣꯂꯣꯏꯕ ꯇꯣꯛꯅꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯈꯤꯗ꯭ꯔꯦ ꯑꯁꯪꯕꯤꯗꯨ ꯃꯪꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯎꯇꯤ ꯌꯥꯎꯕ ꯎꯌꯥꯟꯗꯨ ꯀꯣꯠꯂꯒ ꯆꯥꯔꯤ ꯈꯨꯜꯂꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅ ꯃꯌꯥꯝꯁꯤꯁꯨ ꯑꯩꯕꯨ ꯀꯤꯅꯕ ꯍꯧꯔꯦ ꯀꯨꯁꯤ ꯇꯧꯕ ꯍꯧꯔꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯎꯇꯤ ꯊꯣꯡꯉꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯀꯤꯕ ꯃꯑꯣꯡꯗ ꯇꯝꯅꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯑꯍꯤꯡꯁꯦ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯗ ꯀꯣꯛꯁꯦ ꯂꯦꯠꯁꯤꯜꯂꯒ ꯍꯦꯛꯇ ꯄꯥꯎꯖꯦꯜꯂꯒꯦ ꯑꯗꯨꯁꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯎꯇꯤꯁꯤꯗꯤ ꯈꯨꯖꯤꯟ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅ ꯆꯪꯂꯦꯗꯅ ꯐꯗꯤ ꯑꯃ ꯍꯨꯔꯥꯜꯂꯛꯄꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯐꯅꯦꯛꯁꯤꯁꯨ ꯃꯣꯠꯂꯦ ꯅꯝꯊꯤꯔꯦ ꯀꯨꯜꯂꯅꯁꯨ ꯎꯈ꯭ꯔꯦ ꯑꯅꯧꯕ ꯁꯤꯟꯗꯕ ꯌꯥꯔꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯁꯪꯕꯤꯗꯨ ꯎꯇꯤꯗꯨ ꯀꯣꯠꯅ ꯀꯣꯠꯅ ꯏꯁꯩ ꯑꯃꯨꯛ ꯉꯪꯉꯤ ꯑꯩꯗꯤ ꯍꯨꯔꯥꯟꯕꯤꯅꯤ ꯐꯅꯦꯛ ꯍꯨꯔꯥꯟꯕꯤ ꯎꯇꯤ ꯍꯨꯔꯥꯟꯕꯤ ꯎꯌꯥꯟ ꯍꯨꯔꯥꯟꯕꯤ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤ ꯇꯨꯡ ꯇꯨꯡ ꯇꯥꯡ ꯇꯥꯡ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯉꯥꯁꯪ ꯄꯥꯠꯇ ꯌꯥꯔꯦꯛꯄ ꯆꯠꯄ ꯅꯨꯄꯥ ꯑꯃ ꯑꯁꯪꯕꯤꯒꯤ ꯏꯁꯩꯗꯨ ꯇꯥꯔꯝꯃꯤ ꯏꯁ ꯇꯝꯅꯔꯦꯗꯅ ꯑꯌꯨꯛ ꯆꯠꯂꯒꯦ ꯌꯨꯝꯗ ꯍꯟꯕꯅ ꯐꯔꯅꯤ ꯅꯣꯡꯃꯥꯏ ꯆꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯈꯣꯏꯗꯥꯕꯗꯨ ꯂꯩꯀꯥꯏꯒꯤ ꯊꯣꯡꯒꯥꯜ ꯑꯃꯗ ꯐꯝꯂꯒ ꯑꯉꯥꯡꯁꯤꯡ ꯀꯧꯊꯣꯛꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃꯠꯇ ꯊꯣꯛꯅꯔꯛꯇ꯭ꯔꯦ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯥꯅ ꯈꯣꯏꯗꯥꯕꯗ ꯂꯥꯎꯔꯛꯏ ꯍꯣ ꯈꯣꯏꯗꯥꯕ ꯑꯉꯥꯡ ꯃꯄꯥꯜ ꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯕꯨꯠ ꯑꯁꯪꯕꯤꯅ ꯊꯣꯡꯅꯥꯎ ꯌꯥꯝ ꯊꯤꯜꯂꯝꯃꯤ ꯍꯥꯏ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯂꯤꯔꯣ ꯏꯁ ꯍꯣꯏ ꯏꯗꯣꯝꯆꯥ ꯕꯨꯠ ꯑꯁꯪꯕꯤꯗꯤ ꯎꯇꯤ ꯈꯛ ꯆꯥꯕꯅꯦ ꯍꯣꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯎꯇꯤ ꯊꯣꯡꯗ꯭ꯔꯗꯤ ꯃꯤ ꯑꯣꯏꯅ ꯆꯥꯔꯛꯀꯅꯤꯅ ꯌꯥꯝ ꯀꯤꯍꯜꯂꯝꯃꯦꯌꯦ ꯏꯕꯨꯡꯉꯣ ꯑꯩ ꯊꯣꯡ ꯂꯣꯜꯂꯦꯀꯣ ꯎꯇꯤ ꯊꯣꯡꯅꯤꯡꯉꯥꯏꯒ ꯂꯩꯖꯗꯦ ꯏꯗꯣꯝꯆꯥ ꯎꯇꯤ ꯆꯥꯕ ꯚꯨꯠꯅꯕꯨ ꯃꯤ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ ꯑꯀꯤꯕ ꯁꯨꯝ ꯎꯠꯂꯗꯤ ꯃꯥꯅ ꯁꯨꯝ ꯉꯝ ꯇꯥꯕ ꯂꯛꯅꯔꯛꯄ ꯇꯥꯕ ꯈꯣꯏꯗꯥꯕꯗꯨ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯐꯝ ꯈꯨꯜꯒꯤ ꯂꯩꯄꯨꯡꯗꯨꯗ ꯃꯇꯣꯝꯇ ꯐꯝꯂꯤ ꯕꯨꯠ ꯑꯁꯪꯕꯤꯅ ꯈꯨꯜꯁꯤ ꯁꯨꯝ ꯅꯩ ꯂꯩꯔꯗꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ ꯌꯥꯝꯅ ꯀꯤꯕ ꯄꯣꯠꯇꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯔꯕꯗꯤ ꯀꯤꯕ ꯐꯗꯣꯏꯅꯤ ꯃꯒꯨꯟ ꯈꯪꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯕꯁꯦ ꯃꯊꯧ ꯇꯥꯏ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯡ ꯊꯥꯛꯀꯗꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯏꯕꯤ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏꯁꯤꯅ ꯑꯩꯒꯤꯁꯦ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯗꯨꯔ ꯃꯤꯠ ꯈꯛ ꯌꯦꯡꯅꯔꯒ ꯂꯩꯔꯛꯂꯤꯁꯦ
ꯆꯍꯤ 10 ꯐꯥꯔꯛꯂꯦ ꯑꯥꯗ ꯁꯅꯥꯕꯨꯜ ꯄꯥꯏꯔꯒ ꯂꯥꯛꯏꯁꯤꯕꯨ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯃꯁꯛꯁꯦ ꯐꯖꯩꯍꯦ ꯑꯣ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯁꯅꯥꯕꯨꯜ ꯄꯨꯕꯁꯤꯅꯤ ꯑꯩꯅ ꯉꯥꯎꯒꯦ ꯇꯧꯔꯤꯁꯤ ꯊꯣꯏꯕꯤꯁꯨ ꯈꯣꯏꯗꯥꯕꯗꯣ ꯂꯥꯞꯅ ꯎꯏ ꯑꯦ ꯈꯣꯏꯗꯥꯕ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯂꯩꯔꯤꯁꯤꯕꯣ ꯃꯇꯣꯝꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯈꯪꯅꯤꯕ ꯇꯟꯖꯥ ꯐꯪꯂꯤꯀꯥꯟꯁꯤꯗ ꯋꯥꯔꯤ ꯁꯥꯖꯟꯒꯦ ꯉꯁꯤꯗꯤ ꯏꯀꯥꯏꯕꯁꯦ ꯀꯩꯝꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯍꯧꯗꯣꯡꯒꯤ ꯃꯇꯧꯁꯨ ꯈꯔ ꯇꯝꯗꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯊꯣꯏꯕꯤꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯪꯂꯛꯏꯁꯤꯅ ꯑꯩꯁꯦ ꯎꯇꯤ ꯍꯋꯥꯏ ꯃꯄꯨꯝ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂꯣ ꯑꯣꯏ ꯈꯣꯏꯗꯥꯕ ꯍꯥꯎ ꯊꯣꯏꯕꯤ ꯅꯪꯅ ꯊꯦꯡꯂꯀꯥꯟꯗꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯝꯗꯣ ꯑꯗꯨꯀꯥꯟꯗ ꯑꯩꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯈꯪꯉꯨ ꯄꯥꯈꯪ ꯑꯄꯪꯕ ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯗꯣꯡ ꯉꯥꯔꯤ ꯆꯥꯕꯗꯧꯅ ꯆꯥꯎꯔ ꯍꯥ ꯏꯁ ꯋꯥꯔꯤ ꯂꯤꯕ ꯑꯩꯕꯨ ꯑꯄꯪꯕ ꯀꯥꯏꯅ ꯑꯩꯁꯨꯅꯦ ꯏꯇꯣꯝꯇ ꯁꯤꯡꯒ ꯂꯩꯖꯔꯤꯕ ꯃꯤꯅꯤ ꯈꯪꯉꯨ ꯊꯣꯏꯕꯤ ꯑꯗꯣ ꯃꯤꯅꯗꯤ ꯀꯩ ꯈꯟꯕꯅꯣꯗꯤ ꯈꯪꯗꯦ ꯑꯣ ꯅꯥꯀꯜ ꯑꯃꯗ ꯁꯤꯡꯉꯁꯨꯅꯦ ꯅꯥꯀꯜ ꯑꯃꯗꯗꯤ ꯅꯪ ꯐꯖꯅ ꯄꯪꯉꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤꯗ ꯋꯥꯔꯦꯂꯤ ꯂꯩꯕ ꯄꯥꯈꯪꯅꯕꯨ ꯀꯌꯥꯝ ꯈꯪꯗꯣꯏꯅꯣ ꯊꯣꯏꯕꯤ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯍꯦ ꯑꯩꯁꯨ ꯋꯥꯔꯤ ꯂꯤꯕꯗ ꯔꯥꯖꯀꯨꯃꯥꯔꯒ ꯀꯣꯏꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯌꯥꯎꯍꯜꯂꯤꯉꯣ ꯃꯤꯅ ꯌꯥꯝ ꯍꯩꯅ ꯍꯥꯏꯉꯣ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯤꯁꯟꯕꯗꯣ ꯌꯥꯗꯕ ꯑꯗꯨꯒꯤ ꯂꯤꯗꯕꯅꯤ ꯊꯣꯏꯕꯤꯗꯨ ꯈꯣꯏꯗꯥꯕꯗ ꯄꯩꯅ ꯌꯦꯡꯉꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯂꯤꯔꯣꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯉꯝꯗ ꯇꯧꯔꯤꯅꯦ ꯏꯕꯦꯝꯃ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯔꯤꯗ ꯂꯤꯕꯁꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯂꯤꯕ ꯄꯣꯊꯥꯔꯦ ꯑꯦ ꯅꯪ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯉꯝꯗ꯭ꯔꯒꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯕ ꯇꯥꯕ ꯑꯗꯨꯗꯤ ꯉꯁꯤꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯕꯅꯤ ꯅꯪ ꯈꯪꯉꯣ ꯈꯣꯏꯗꯥꯕꯗꯨ ꯇꯔꯪ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠꯀ ꯌꯦꯡꯉꯤ ꯊꯣꯏꯕꯤ ꯅꯪ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗ ꯍꯥꯞꯄ ꯌꯥꯅꯤ ꯍꯦ ꯑꯄꯪ ꯋꯥ ꯊꯦꯗꯣꯛꯀꯅꯨꯋꯣ ꯄꯪꯁꯤꯟꯅꯔꯛꯀꯅꯨꯋꯣ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯋꯥ ꯂꯣꯏꯔꯦ ꯑꯧ ꯌꯥꯏꯌꯦ ꯅꯨꯡꯁꯤꯅꯔꯁꯦ ꯑꯩꯁꯨ ꯅꯪ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯅꯣꯏ ꯀꯨꯜꯂꯗꯣ ꯀꯤꯕꯒꯤ ꯇꯧꯕꯅꯤ ꯍꯦ ꯅꯪ ꯇꯨꯃꯤ ꯂꯩꯌꯣ ꯀꯨꯜꯂꯅ ꯀꯨꯜꯂ ꯏꯕꯥꯅꯤꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤꯅ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯁꯣꯂꯣꯁꯦ ꯃꯝꯁꯤꯜꯂꯛꯑꯦ ꯎꯇꯤ ꯆꯥꯕꯤꯗꯣ ꯊꯣꯛꯂꯛꯑꯅꯤ ꯈꯣꯏꯗꯥꯕꯗꯨ ꯊꯣꯏꯕꯤꯗ ꯃꯣꯃꯣꯟꯒ ꯅꯣꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯁꯤꯡꯗ ꯁꯣꯛꯄꯤ ꯊꯣꯏꯕꯤ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒ ꯂꯥꯛꯑꯣ ꯍꯣꯏ ꯊꯤꯜꯂꯣ ꯑꯗꯣ ꯏꯁꯤꯡꯗꯣ ꯑꯩ ꯄꯨꯔꯛꯀꯦ ꯈꯣꯏꯗꯥꯕ ꯌꯥꯗꯦ ꯑꯩꯒꯤ ꯅꯨꯄꯤꯒꯅꯦ ꯎꯍꯟꯕ ꯌꯥꯗꯦ ꯑꯩ ꯑꯗꯨꯝ ꯄꯨꯔꯛꯑꯒꯦꯕ ꯏꯁ ꯑꯗꯣ ꯈꯣꯏꯗꯥꯕ ꯈꯨꯜꯁꯦ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯦꯉꯣ ꯃꯤ ꯑꯃꯇ ꯂꯝꯕꯤꯗ ꯆꯠꯄꯁꯨ ꯎꯈꯤꯗ꯭ꯔꯦ ꯍꯋꯥꯏ ꯊꯔꯥꯛꯇꯩ ꯍꯧꯔꯒ ꯎꯇꯤ ꯊꯣꯡꯕꯗ ꯍꯥꯞꯄ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯐꯥꯎꯕ ꯀꯩꯊꯦꯜꯗ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯂꯣꯏꯅ ꯂꯩꯁꯤꯟꯅꯈ꯭ꯔꯦ ꯉꯔꯥꯡꯂ ꯅꯍꯥꯟꯂ ꯑꯁꯪꯕꯤꯅ ꯏꯗꯣꯝꯆꯥ ꯆꯥꯎꯕꯤ ꯍꯣꯏꯗ ꯊꯣꯡꯅꯥꯎ ꯊꯤꯜꯂꯒ ꯎꯇꯤ ꯊꯣꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯀꯔꯤ ꯚꯨꯠꯅꯣ ꯈꯪꯗ꯭ꯔꯦꯗ ꯈꯣꯏꯗꯥꯕ ꯚꯨꯠ ꯑꯁꯪꯕꯤꯗꯣ ꯀꯥꯏꯗ ꯂꯩꯖꯥꯠꯅꯣ ꯐꯅꯦꯛꯁꯨ ꯁꯦꯠꯂꯤ ꯐꯨꯔꯤꯠꯁꯨ ꯂꯤꯠꯂꯤ ꯚꯨꯠꯄꯨ ꯐꯅꯦꯛ ꯁꯦꯠꯄꯅꯦ ꯈꯥꯎ ꯑꯃꯁꯨ ꯌꯥꯟꯕ ꯃꯥꯜꯂꯦ ꯇꯦꯡꯒꯣꯠ ꯍꯥꯞꯅꯕ ꯆꯦꯟꯕꯗ ꯀꯣꯔꯣꯡ ꯀꯔꯥꯡ ꯌꯥꯝ ꯂꯥꯎꯏ ꯑꯩ ꯅꯍꯥꯟꯃꯨꯛꯁꯨꯅꯦ ꯇꯥꯍꯧꯋꯦ ꯅꯍꯥꯟꯃꯨꯛꯅ ꯑꯃꯨꯛ ꯎꯌꯥꯜ ꯑꯃ ꯑꯗꯨꯝ ꯃꯥꯅ ꯍꯥꯠꯈ꯭ꯔꯦꯗꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯊꯤꯕꯣꯡ ꯂꯥꯎꯕꯤꯗꯣ ꯑꯗꯨꯅꯦ ꯑꯩꯅꯁꯨ ꯈꯜꯂꯤꯁꯦ ꯚꯨꯠ ꯑꯁꯪꯕꯤꯗꯣ ꯑꯩ ꯈꯣꯡꯒꯨꯜꯂꯤꯒꯦ ꯈꯨꯜ ꯑꯗꯨꯗ ꯚꯨꯠ ꯑꯁꯪꯕꯤꯅ ꯎꯇꯤ ꯊꯣꯡꯉꯨ ꯌꯥꯗꯕ ꯏꯃꯨꯡ ꯑꯗꯨꯃ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯗꯨꯅ ꯇꯝꯅꯔꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯈꯨꯜ ꯑꯗꯨ ꯎꯇꯤ ꯊꯣꯡꯕꯒꯤ ꯃꯅꯝꯅ ꯄꯨꯝꯁꯥ ꯁꯥꯠꯂꯝꯃꯤ ꯎꯇꯤ ꯆꯥꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯈꯨꯜꯒꯤ ꯏꯃꯨꯡ ꯑꯃꯗꯅꯤ ꯑꯍꯜ ꯑꯃ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ ꯏꯃꯧꯁꯥ ꯚꯨꯠ ꯑꯁꯪꯕꯤꯒꯤ ꯎꯇꯤꯗꯨꯗꯤ
통질다 탐람라브라. 바지 탐람라바니. 아도 아상비기 땡꽃두부 파자브로. 아한베레 예고. 파자바 야라디 카라신도코. 아이코기 마파 까이브도. 우티도 졸랍다우나 합라가 비코. 우지 디모록도 카라 텔라가 하이게 하이젠코. 눅시다바나 나레 아오이바. 톡라가 탱네루게 하이바수. 아묵 시바수 기도. 아이세. 아드나 톰카도 카라 헤나 합신코. 아이코기 사라 카라 카카오라가. 아이디 모록 맷바두가 아돔 짜라게. 우티디 키레헤 이베마. 아할라두가 염탕나바 이복 kumbi키 이몽다니 닝ol mawa inba nupa amasu uti kanna thongli mase aibu uti sida hu hapjala sirane ngarang su thonglaga chaba lakte bhut nabu hu tha aga si bara madi thawai ni adusu phanik set pi bhut tengkot mayam amaga su pui hairine e karina hoziki makholda maningdani asangbi ni ho ningol mawa aina kauri se tabro nanem kumbi leibro ha utido nang hana mahau tango aduga ne tu sida pa u asangbi gi tengkoto ningol mawa jada laktana langsila e aduga maning thongdu tapna hangdore e kadai uti thongbadi ha nakhya to phaktok lagane uti do haike ai hana bohna bada nang dine thawaya ubani haibado kaunu nanem ko bidi kadai icha na pasinga noigana sinki bola longdo ai de khangi do ningol mawado khabai do pairaga chakhum deda koichel cheli asang bina ningol mawado tap launa pharaga makhya do phaktok laga utiya sabadu joro joro haizili ningol mawado khudakta sirami ningol mawa sibagi pauda tabada miyamna asangbido hena kinakre nongma numidang amani khoidabagi mamaga mapagadu loklai hau tobadagi kanna nari aduga khoidabana uti kanna thongli mama tombina khoidabada khonjel nikli tawdana ibungo uti thongli boroni nangi tubo ha namaga napagasi uti pizaraga loisilage haribro ha moi mapa lok tu tapna khuda mahi ngak tangai ri mungse tumin na layuda tombi naya do phaktok lagane lok khuselakani aina namit na kayam singladana mitta mahi ure kainaga hey khoida ba namase uti pizaraga hatke uti do chai sela mapira u lok na mana pusidakle atuga sibaga su kiri ha kari haiba lok pu aina pusalakpani haiba nuksita matomta yaujarak pasibu aina karam haina pusilaka dawrino ha ima bazi asang bilak pagane amata tararoi somda ina uti gi lang thaklise noi kemta khangdre mama ga mapa ga du tumina lai kondom di amuk su khaudem di manam phawdi sa le ibu nang yuti do ai di naba phara gumani da chababu loini yarabani ai kum tharak lage ko maningda asang bi lakpagi makhol tai moi ahum du tumina lai tombi de kibadagi sor phawba hon balep khre kondom di phamungda makhongdu tapna mu thangat ki aduga khoida bada tapna ire e ibungo uti khara kha amuko khoida badi chakhom gi thongnaw du tapna hangdu e asang bi du tengkot ama pairaga makhuttu thongnaw la tapna thengzila e aduga haire e ui khoida ba nangi do mulla male se tu kompak man ba te ko sidane uti do pik thana haba use khoida ba du asang bi de yenglaga khangau hogat pada asang bi du khangpre khangi
ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯝꯄꯥꯛꯇꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯏꯃꯨꯡꯗ ꯀꯣꯔꯣꯡ ꯀꯔꯥꯡ ꯂꯥꯎꯅ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯗꯨ ꯃꯆꯜ ꯈꯨꯝꯃꯒ ꯂꯥꯎꯏ, "ꯑꯦ, ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯅꯪꯅ ꯈꯪꯍꯧ ꯍꯧꯒꯠꯂꯛꯄꯗꯨꯗ ꯍꯤ!" ꯈꯣꯏꯗꯥꯕꯗꯨ ꯑꯁꯪꯕꯤꯗ ꯊꯣꯝꯕ ꯌꯥꯕ ꯆꯩ ꯑꯃ ꯀꯟꯅ ꯊꯤꯔꯤ꯫ ꯀꯨꯟꯗꯨꯝꯒ ꯇꯣꯝꯕꯤꯒꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯁꯪꯕꯤꯗꯨ ꯈꯣꯏꯗꯥꯕꯗ ꯌꯦꯡꯉꯤ꯫ "ꯑꯦ, ꯀꯔꯤꯅꯣ ꯃꯃꯤꯠꯁꯦ ꯈꯥ ꯋꯥꯡ ꯌꯦꯡꯂꯒ ꯊꯤꯔꯤꯕ ꯑꯁꯤꯅ? ꯑꯦ, ꯁꯤꯡꯖꯪꯅꯤꯅ ꯃꯥꯅ ꯄꯥꯏꯈ꯭ꯔꯤꯁꯤꯗꯤ꯫ ꯎꯇꯨꯞ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯤꯡꯖꯪꯁꯤꯅ ꯌꯥꯟꯕ ꯇꯥꯔꯦ꯫ ꯅꯪ ꯉꯁꯤꯗꯤ ꯕꯨꯠ ꯑꯁꯪꯕꯤ ꯅꯪ ꯈꯪꯒꯅꯤ." ꯈꯣꯏꯗꯥꯕꯅ ꯎꯇꯤ ꯊꯣꯡꯕꯒꯤ ꯃꯩꯅꯝꯗꯨ ꯁꯠꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯨꯗ ꯑꯁꯪꯕꯤꯗꯨ ꯌꯦꯅꯈꯥꯒꯤ ꯈꯣꯡꯕꯥꯜꯗ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯈꯣꯏꯗꯥꯕꯁꯨ ꯂꯥꯎ ꯂꯥꯎꯗꯅ ꯇꯥꯟꯅꯈꯤ꯫ ꯑꯁꯪꯕꯤꯒꯤ ꯇꯦꯡꯀꯣꯠ ꯍꯥꯞꯄ ꯈꯥꯎꯗꯨꯁꯨ ꯑꯁꯪꯕꯤꯅ ꯆꯦꯟꯕ ꯑꯗꯨꯗ ꯃꯈꯣꯜ ꯀꯟꯅ ꯊꯣꯛꯂꯤ꯫ "ꯇꯦꯡꯀꯣꯠꯀ ꯂꯣꯏꯅ ꯂꯪꯊꯣꯛꯂꯝꯂꯒꯦꯗ, ꯃꯑꯣꯡ ꯑꯃꯒꯤ ꯑꯉꯥꯡꯅꯤ ꯃꯁꯤꯗꯤꯅꯦ꯫ ꯕꯨꯠ ꯁꯥꯕ꯭ꯔꯥꯕꯨ ꯁꯤꯕ ꯇꯥꯔꯦ ꯉꯁꯤꯗꯤ." ꯑꯁꯪꯕꯤꯗꯨ ꯀꯨꯂꯍꯣꯏꯒꯤ ꯈꯣꯡꯕꯥꯜꯗꯨ ꯐꯥꯎꯔꯒ ꯂꯥꯎꯔꯒ ꯆꯦꯟꯈꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯈꯣꯏꯗꯥꯕꯁꯨ ꯑꯁꯪꯕꯤꯗꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ꯫ ꯑꯁꯪꯕꯤꯁꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯔꯥꯞꯄ ꯈꯨꯟꯖꯥꯁꯤꯡꯁꯨ ꯊꯥꯡ ꯇꯦꯟ ꯌꯣꯝꯄꯥꯛ ꯁꯤꯟꯖꯪ ꯄꯥꯏꯗꯨꯅ ꯃꯥꯡꯂꯣꯝꯗ ꯂꯣꯏꯅ ꯂꯥꯛꯅꯔꯛꯏ꯫ ꯈꯣꯏꯗꯥꯕꯗꯨ ꯇꯥꯟꯅꯕ ꯂꯦꯞꯄꯤ꯫ ꯃꯥꯒꯤ ꯂꯩꯐꯝꯁꯤꯗꯤ ꯁꯤꯗ ꯑꯣꯏꯔꯦ꯫ ꯃꯐꯝꯁꯤꯗ ꯅꯨꯃꯤꯗꯥꯡ ꯀꯅꯥꯃꯠꯇ ꯆꯠꯄ ꯉꯝꯅꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯃꯥꯅ ꯕꯨꯠ ꯁꯥꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯀꯨꯜꯂꯒ ꯊꯣꯏꯕꯤꯒꯗꯨ ꯈꯣꯏꯗꯥꯕꯒꯤ ꯃꯅꯥꯛꯇ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯪꯂꯛꯏ꯫ ꯀꯨꯜꯂꯅ ꯈꯣꯏꯗꯥꯕꯗ, ꯆꯤꯡꯅꯕꯗꯨ ꯆꯨꯝꯂꯦꯗꯅ꯫ ꯉꯁꯤꯗꯤ ꯚꯨꯠꯂ ꯅꯠꯇ꯭ꯔꯒꯅ ꯑꯁꯪꯕꯤꯔ ꯍꯥꯏꯕꯗꯨ ꯈꯪꯂꯅꯤꯗꯣ꯫ ꯏꯄꯨ, ꯃꯐꯝꯁꯤꯗꯤ ꯌꯥꯝ ꯃꯝꯃꯦ꯫ ꯑꯀꯟꯕ ꯁꯥꯗꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯄꯥꯏꯄꯣꯠ ꯑꯃꯅ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯛꯑꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯟꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯑꯩꯒꯤ ꯁꯤꯡꯕ ꯁꯥꯕꯗꯨ ꯍꯧꯔꯒꯦ꯫ ꯈꯣꯏꯗꯥꯕ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯣ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯌꯥꯔꯣꯏ ꯏꯄꯨ꯫ ꯌꯣꯠ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯈꯣꯏꯗꯥꯕ? ꯑꯗꯨꯒ ꯏꯄꯨ, ꯑꯃꯗꯤ ꯀꯥꯎꯈ꯭ꯔꯦ, ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯊꯣꯏꯕꯤꯗꯨ ꯃꯄꯨ ꯀꯨꯜꯂꯗꯨ ꯏꯟꯊꯣꯛꯂꯒ ꯈꯣꯏꯗꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯈꯣꯏꯗꯥꯕ, ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯅꯕꯅꯤ꯫ ꯅꯪꯗꯤ ꯋꯥꯔꯤ ꯂꯤꯕꯅꯤ, ꯂꯧꯁꯤꯡ ꯄꯨꯊꯣꯛꯎ꯫ ꯀꯨꯜꯂꯅ ꯊꯣꯏꯕꯤꯗ, ꯏꯁꯨ ꯊꯣꯏꯕꯤꯁꯦ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯈ꯭ꯔꯦꯗ꯫ ꯀꯗꯥꯏꯗꯒꯤꯕꯨ ꯍꯨꯔꯥꯜꯂꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯅꯣ ꯈꯪꯗꯦ꯫ ꯋꯥꯔꯤ ꯁꯥꯎ, ꯂꯧꯁꯤꯡ ꯂꯩꯕ ꯏꯁꯨ ꯉꯥꯛꯇꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯥꯎ ꯂꯥꯎꯗꯅ ꯆꯦꯟꯁꯤꯟꯅꯔꯛꯄꯗ ꯏꯕꯣꯛ ꯀꯨꯝꯕꯤꯁꯨ ꯀꯣꯂꯤ ꯀꯣꯂꯤ ꯌꯥꯎꯕꯗꯨ ꯎꯕꯗ ꯈꯣꯏꯗꯥꯕꯗꯨ ꯋꯥ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯕꯤ, ꯃꯤ ꯑꯃꯒꯤ ꯑꯁꯣꯟꯕ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯕꯒꯨꯝ ꯃꯤ ꯑꯃꯒꯤ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯍꯟꯅꯕ ꯇꯥꯟꯖꯥ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯄꯤꯕꯤꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯕꯨꯠ ꯑꯁꯪꯕꯤꯗꯣ ꯀꯧꯊꯣꯛꯎꯒꯦꯀꯣ꯫ ꯈꯣꯏꯗꯥꯕꯗꯨ ꯃꯤ ꯄꯣꯂꯣꯏꯐꯝ ꯃꯪꯗꯨꯗ ꯀꯥꯈꯠꯂꯒ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯐꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯣꯟꯁꯝꯒꯤ ꯑꯁꯪꯕꯤꯅ ꯄꯥꯝꯖꯕ ꯋꯥꯔꯤ ꯇꯥꯕꯗꯨ ꯈꯣꯏꯗꯥꯕꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯏꯕꯣꯛ ꯀꯨꯝꯕꯤꯁꯨ ꯈꯣꯏꯗꯥꯕꯗ ꯌꯦꯡꯂꯒ ꯈꯗꯥꯡ ꯅꯣꯝꯂꯤ꯫ ꯂꯧꯁꯤꯡ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯈꯨꯠꯂꯥꯏꯅꯤ ꯏꯆꯥꯁꯥ꯫ ꯈꯣꯏꯗꯥꯕꯗꯨ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯐꯝꯂꯒ ꯋꯥꯔꯤ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯋꯥ ꯂꯥꯎꯅ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯪ ꯃꯅꯨꯡꯗꯨꯗ ꯃꯆꯤꯜ ꯈꯨꯝꯂꯒ ꯅꯣꯛꯂꯤ꯫ ꯏꯁ, ꯑꯩꯒꯤ ꯄꯥꯝꯖꯕꯤꯗꯨ ꯊꯣꯛꯑꯦ꯫ ꯀꯟꯅ ꯅꯣꯛꯄ ꯌꯥꯗꯦ, ꯁꯤꯡꯖꯪ ꯄꯥꯏꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯈꯣꯏꯗꯥꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯄꯤꯒ ꯇꯩꯊꯣꯛꯂꯒ ꯁꯤꯊ ꯅꯣꯛꯂꯤ꯫ ꯀꯨꯜꯂꯗꯤ ꯅꯣꯛꯄ ꯍꯦꯟꯃꯟꯈꯤꯗꯅ ꯋꯥꯟꯊꯈ꯭ꯔꯦ꯫
ꯈꯣꯏꯗꯥꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯅꯣꯛꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯚꯨꯠ ꯑꯁꯪꯕꯤꯗꯨ ꯃꯕꯨꯛ ꯄꯥꯏꯔꯒ ꯈꯥꯡꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯁꯤꯊ ꯁꯤꯊ ꯅꯣꯛꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯇꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯑꯁꯪꯕꯤꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯪ ꯃꯅꯨꯡꯗꯒꯤ ꯋꯥ ꯋꯥ ꯂꯥꯎꯅ ꯀꯟꯅ ꯍꯦꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯁꯪꯕꯤꯗꯨ ꯃꯆꯤꯟꯗꯣ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯃꯦꯜꯂꯤ꯫ ꯀꯔꯤ ꯊꯣꯛꯂꯦ ꯁꯤꯗꯤ? ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯉꯁꯤꯗꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯅꯣꯡꯃ ꯃꯄꯨꯒꯤ ꯇꯔꯥꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯊꯣꯛꯂꯦꯗꯅ꯫ ꯈꯣꯏꯗꯥꯕꯅ ꯚꯨꯠ ꯑꯁꯪꯕꯤꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯊꯛꯇ ꯆꯤꯡꯈꯠꯂꯛꯏ꯫ ꯍꯩ, ꯎꯇꯤ ꯆꯥꯕꯤ ꯚꯨꯠ! ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯣ ꯅꯩꯕꯗꯤ ꯑꯩꯅ ꯈꯔ ꯅꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯎꯇꯤ ꯊꯣꯡꯕꯗꯤ ꯐꯖꯅ ꯇꯝꯕꯤꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ, ꯍꯥ? ꯈꯣꯏꯗꯥꯕꯅ ꯑꯁꯪꯕꯤꯗꯨ ꯁꯠ ꯂꯥꯎꯅ ꯀꯥꯎꯁꯤꯜꯂꯒ ꯃꯌꯥꯝ ꯃꯔꯛꯇ ꯂꯪꯁꯤꯟꯈꯤ꯫ ꯃꯌꯥꯝꯗꯨ ꯍꯨꯞꯇꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯨꯜꯂꯦꯅ ꯃꯌꯥꯝꯗ, ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯑꯁꯪꯕꯤꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯚꯨꯠ ꯁꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨꯃꯗꯤ ꯍꯥꯟꯅ ꯈꯪꯈꯤꯁꯤ꯫ ꯑꯁꯪꯕꯤꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯠꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯡꯅ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤ꯫ ꯀꯨꯜꯂꯅ ꯑꯁꯪꯕꯤꯒꯤ ꯃꯀꯣꯛꯇ ꯆꯩꯁꯨꯗꯨꯅ ꯀꯣꯛ ꯂꯥꯎꯅ ꯊꯣꯝꯃꯤ꯫ ꯀꯨꯜꯂꯥ, ꯅꯥꯏꯅꯦꯍꯦ! ꯍꯦꯟꯅ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝꯁꯤꯗꯅꯦ ꯁꯦꯡꯗꯣꯛꯍꯧ ꯑꯁꯪꯕꯤ꯫ ꯑꯩꯗꯤ ꯚꯨꯠꯁꯨ ꯅꯠꯇꯦꯗꯣ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯁꯨ ꯅꯠꯇꯦꯗꯣ꯫ ꯐꯠꯇꯕ ꯏꯆꯥꯅꯨꯄꯥ 12 ꯌꯣꯛꯄ ꯇꯟꯕ ꯑꯩꯅꯤꯗꯣ꯫ ꯑꯐꯕ ꯃꯃꯥꯁꯨ ꯃꯃꯥꯅꯤ, ꯐꯠꯇꯕ ꯃꯃꯥꯁꯨ ꯃꯃꯥꯅꯤꯗꯣ꯫ ꯄꯣꯛꯄꯤꯔꯤꯕꯗꯣ ꯑꯩꯅꯅꯤꯀꯣ, ꯇꯥꯏꯕꯪ ꯄꯥꯟꯕꯁꯤ ꯎꯍꯟꯕꯁꯨ ꯑꯩꯅꯅꯤ꯫ ꯌꯦꯠꯀꯤ ꯂꯝꯗꯥꯡꯗ ꯐꯨꯝꯈ꯭ꯔꯤꯕ ꯅꯥꯎꯐꯝ 12ꯗꯣ ꯑꯩꯒꯤ ꯂꯨꯈꯥꯛ ꯅꯠꯇꯦ꯫ ꯑꯩꯒꯤ ꯈꯨꯠ ꯁꯝꯂꯒ ꯆꯠꯈꯤꯕꯁꯤꯡꯗꯣ ꯑꯩꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯀꯥꯟꯁꯤꯡꯗ ꯈꯨꯠ ꯁꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯗꯣ꯫ ꯏꯇꯣꯝꯇ ꯄꯪꯇꯨꯗ ꯇꯨꯔꯦ ꯍꯩ꯫ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯑꯁꯪꯕꯤꯒꯤ ꯃꯆꯥ 12ꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯪꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯣ ꯃꯣꯏ 12ꯗ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯑꯁꯪꯕꯤꯗꯨ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯅꯣꯏꯗꯤ ꯈꯪꯂꯤꯅꯤ, ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗꯗꯤ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩ ꯑꯃꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯂꯝꯕꯁꯦ꯫ ꯈꯣꯏꯗꯥꯕꯅ ꯑꯁꯪꯕꯤꯗ ꯍꯪꯉꯤ꯫ ꯏꯕꯣ ꯑꯁꯪꯕꯤ, ꯅꯆꯥꯁꯤꯡꯗ ꯄꯦꯟꯗ꯭ꯔꯒ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕ ꯀꯩꯒꯤꯅꯣ? ꯂꯧꯁꯤꯡ ꯂꯩꯕ ꯑꯉꯥꯡ, ꯑꯩꯅ ꯆꯥꯒꯗꯕ ꯎꯇꯤꯗ ꯌꯦꯡꯉꯨ, ꯑꯥꯗꯒꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯕꯤꯁꯦ꯫ ꯃꯌꯥꯝꯗꯨ ꯑꯁꯪꯕꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯃꯄꯥꯗꯨꯗ ꯌꯦꯡꯕꯗ ꯏꯕꯣꯛ ꯀꯨꯝꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯀꯨꯝꯕꯤꯗꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯛꯀꯦ ꯇꯧꯏ꯫ ꯃꯌꯥꯝꯅ ꯐꯥꯏ꯫ ꯀꯨꯝꯕꯤꯅ ꯑꯁꯪꯕꯤꯗ, ꯏꯁ, ꯑꯗꯨꯗꯤꯅꯦ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯅꯤꯉꯣꯜ ꯃꯋꯥꯗꯨꯅꯅꯦ ꯍꯨ ꯍꯥꯞꯄꯅꯤ꯫ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯍꯨꯗꯨ ꯁꯤꯟꯅꯔꯝꯕꯒꯤ ꯋꯥꯇꯅꯤ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯅꯤꯉꯣꯜ ꯃꯋꯥꯗꯣ ꯅꯪꯅ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯣ? ꯂꯃꯟ ꯀꯣꯛꯅꯔꯦ, ꯑꯩ ꯆꯠꯂꯦ꯫ ꯈꯣꯏꯗꯥꯕꯅ ꯏꯕꯣꯛ ꯀꯨꯝꯕꯤꯗꯨ ꯑꯁꯪꯕꯤꯒꯤ ꯃꯅꯥꯛꯇ ꯐꯥꯔꯒ ꯄꯨꯁꯤꯜꯂꯤ꯫ ꯈꯣꯏꯗꯥꯕꯅ ꯏꯕꯣꯛ ꯀꯨꯝꯕꯤꯗ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯣ ꯏꯕꯣꯛ ꯀꯨꯝꯕꯤꯅ ꯑꯗꯨꯛ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯔꯨꯔꯤꯕꯁꯦ? ꯅꯣꯡꯃ ꯀꯣꯔꯐꯨ ꯊꯣꯡꯅꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯑꯩꯅꯅꯦ ꯃꯥꯕꯨ ꯁꯤꯡꯅꯒ ꯂꯩꯔꯤꯕꯁꯦ꯫ ꯈꯣꯏꯗꯥꯕꯅ ꯏꯕꯣꯛ ꯀꯨꯝꯕꯤꯅ ꯑꯁꯪꯕꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯍꯜꯂꯝꯃꯤ꯫ ꯑꯁꯪꯕꯤꯅꯁꯨ ꯉꯁꯤꯗꯒꯤ ꯂꯩꯀꯥꯏ ꯈꯨꯜꯗ ꯑꯀꯤ ꯑꯈꯪꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯈꯣꯏꯗꯥꯕꯅ ꯑꯁꯪꯕꯤꯗ, ꯑꯗꯣ ꯏꯕꯣ, ꯑꯕꯣꯛꯇꯤ ꯂꯩꯕꯥꯛꯇ ꯐꯝꯖꯤꯜꯂꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯣ? ꯏꯍꯦ, ꯑꯉꯥꯎꯕꯁꯤꯗꯤ, ꯎꯇꯤ ꯊꯣꯡꯕꯗꯣ ꯌꯦꯟ ꯎꯇꯤ ꯊꯣꯡꯕꯅꯦ꯫ ꯑꯩ ꯌꯦꯔꯣꯏꯕ ꯎꯇꯤꯅꯤ ꯀꯥꯏꯅ
เย็นกี่ที่ตริบะจ่านี่มวยกี่ตัวกูดาฮับปะกะเลยบากสินิ่งที่นักขวาจิลำเดนุ่งสินุ่งสายามจังงี้กูมานุ่งโดไอ้นักกูมานุ่งดูดาเลี้ยงใบยาบ่ยาตะบอยอุตีโดโกดละกะสาละกะกะยาวานะคังเงอะดูกะเลยกายกี่ที่บงเหล่าบะหุยสิงตัวนะเลยบากโตเอามุกขอโตลำบะนี่เย็นมานำนำบะกี่ถอยบีนะอสังบิดาอีบอกที่สีดาบันนะจ๊ะดูกะกะไม่นะมูหิงะอิโนที่ดากะนาคังนี่ไอ้ยมูหิงละกินี่ให้บดีอาสมนะคอยดาบะนะเลยกายคุลดาให้ซะบะดะกี่อาสังบิกิมาระกอกปีรามีนิงอลมาว่าหัดบาดุกีมารากินิคันดอกเนเลมีอามาดีคอลอเดสุฮานากมนาอิงเนจิกนานุงไงนาปานคิเรมี